ꯅꯤꯡꯊꯧꯈꯣꯡ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯦ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯒꯥꯔꯤ ꯕꯟ ꯇꯧꯗꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃ ꯏꯖꯤꯇꯦꯁꯟ ꯑꯃ ꯆꯪꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯡ 7 ꯃꯈꯥꯏꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SP ꯑꯣꯏꯕꯤꯔꯤꯕ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯈꯣꯡꯒꯤ CSO ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯑꯩꯈꯣꯏ ꯆꯠꯆꯔꯨꯔꯦ wari sanaruba matamda hariba kogi phagiba thokchom romen hariba angang se social worker sabsaba activist amani aduga mahagasi miyamgi thabak water supply gi ising thadok thajin tawriba am loinana relief ke masida in charge oina miyam masibu tola taraba lanjena reiba mayam sigi seba phangaga leiba misakni aduga anti drug campaign haina Bishnupur district asigi convener amasu oiraga haurakliba naha kayabu afaba lambida lamjingnaba mayai ka bachinja ki ipaktagi kannanaba honarakpada chawba daita lawba ngangi haibase ekoi praja puna mangna ekoi SP da wari sajarure aduga mabu kari maramgi damakta phabano haiba matamda yamna haksinba mara natragasu involve kharadi mangonda laibado adugi mawari khara sage haibe damakta lokatpani ado soidana hariba magi mari makongdo mari mana pira ibaka aduga miyamna pirakpa kamengi matungina mabu thadokpa yabagi chance ado dum lakani ma iben mayamna magi mara leitragadi thadorakani mara leiragadi phajin gigani mara leiragadi phajin bada kaimda kaide mara leite mara leitaba mi amani haibagi damakta praja aikoina hawbani haiba wafamse ngangnaraga lai aduga logi against ta aikoina lambi block tawdana gari ban tawdana asiana laidiba awa ana taraba manipur asida haiba 2023 gi metha dagi hauna manipur sida pulak down line da business da lambi thongda kari kari go sana thangna ba thabak khuding makta down line da leiraba matam asida akoina block hadi lambi tidim lambi si ban tawba dagi kaithen bazar thingba haiba se akoi mangjana bani tawbudabu sadali oina hariba phagriba angang asibu thadok haningbadagi aikoi police kana tainani aikoi sarkar su leidrabanina proper government ama su leibidrabanina athubuda leibiyo laure tabidre aduna hariba police na phagre police station batabani state forcing da magi maran karino maranda leiraba chap chana mara leiraba miyo ama phaba matamda miyam parjam ta thoga sumaina hesitation tawde lambi thingkide ngangjariba ai maksu aran bami maigai da lepsade tawbudabu hariba potudi mifa mipulama kanagumba ma kaigumba ma tawba matamda maira paibini aduga social worker amada khangbra khara mateng pangbi khotpiyo haiba sidi loinima haina ki bangaktani akoi da su hai ki bangaktani mado akoi na ngamoidaba phonina madu ngamde haidane adudi akhangba aduda noi ngangna ro khona ro hairu bagi damaktani kari so maram laiba nate soidana thadorakani aikoi gi romen soidana thadorakani haiba mara laitaba miyoi ni haiba do khangjara kanda aikoi na lambi thingambase thadokchare free oina hanagumna adumak tidim lambi si satpiyu aduga hesitation di aigi romena mayumda yauraktriba mama oibi aikoi gi relief camp da halaktriba phawbadi aikoi ona tainabada peace oina darna ama phamaga sit in protest sidi makhatana continue adum chatsagi ga wafamse thamjagi